ngasi phongkiba tongan paute sing amadi social media dagi lokhatchaba pau sing update pizari ahanbada maru iba pau Barma gi current state ta leiba Swkhreat township the rebel singi gari khamduna leiringaida military army na bom thadaraga thugaikre rebel sing yamna aso open yaukre Delhi da ngasi Churchandpur dagi Teresa kaubi Kuki Nupi ama siraga leiramle gari maram dagi sibano haibadudi khangdri hairi KNLA DKBA PDF BGF We Are Family Haikre BGF Battalion ama rebel group sing the Yausin Kibagi military army sing Mei Houna Saunakre Thanko military army drone bombing tournament PDF ki asiba yaure asoba puraga Holy Jarat Kion village Thabai Kayin township ta pukre hairi Senapati da ban block strike mela meeting na singba amata NPO na ayaba yaudana tawba yaroi haidiba si Senapati gi manungda shanti amasung order ngaknabani masida kanagumba organization amata na haidiba thingba si indaba tarbadi legal action lokhatkani haina khudaki oiba serol ama thoragli ngasi lamjathang haukip na kurai market a post chai leikhre haidi junta lanmina wetland township ta leiba khungang taret mai thadokre BL Santos na Churchandpur da Kuki MLA Singh CSO Singi Lusing Basing Unakhre Manipur da miyangi lengak January fawbada leihangani haina MLA Singh da thajaba pirakre Litan da Kuki Singh na purakpada bike thauba miyoi ani saru sayang tektuna laikanakre Jiribam lom dagi Imphal tamna lakpa pot chai puba truck sing thugairam le lutawkre Delhi ki car bomb Dr. Umar na thauraga pokhaiduna sikhibani haiba khangle Karigumba phibam amata da UT natraga separate administration piroi haiba MIC gi wapam Taramna Okhre haina arambai tengol na phongdokkhre Manipur gi mafam kayada African swine fever gi laicha sanduragle Mizoram da gastroenteritis sandurakpada gi miyoi taruk sire Union Minister MOS Road Transport and Highways na Kangpokpi district da paikhaliba scheme sing review tawkhre social media da thagalakpa paw amasung print media da phongba paw gi khenaba khanganba mathau tai High Court ki order ki matung ina ZEO ani athubada thabakta hangat hanaba KSO na appeal tawkhre sel gi demand handokpi yo haina van driver sina wakat mi pham chathakre Sangai festival ki paw logodaba pawmi singi ming emchuna pisilakna ba khangalagi Hauzik paw sandong na pizari BL Santos na Churchandpur da Kuki MLA Singh CSO Singi Lusing Basing Unakhre Manipur da miyangi lengak January fawbada leihangani haina MLA Singh da thajaba pirakre Numit humni gi khongchata Manipur da thunglakiba Bharatiya Janatiya Party BJP ki National General Secretary Organization BL Santos amasung party asigi North East ki coordinator chu oiba MP Sambit Patra Ngarang helicopter tongduna Churchandpur da thungdure lusingba ani na Churchandpur district headquarter da leidingaida Kuki gi MLA amasung Kuki zo singi civil society organization singi lusingba sting pungkaya marum phaminaduna wari sanaki wari sanabadu MLA singna tongan ba ama CSO lusingba singi oina tongan na ama pangthoki Mifam aduda Manipur da tangdu leitaba hanjil hanabagi wafam kaya marum khanaki haidi aduga MLA sing unaba adudana Government ama thamnaba honarakpada makhoyi oiba aningba apamba karino haiba hangki hairi ngarang su state asigi intellectual mayam amaga BJP gi national leader ani asiga Manipur da ingtapa phibam ama kamdauna hanjingadagi haibagi matangda wari sanabadu da medical profession da leiba Dr. Singh MU gi Professor Singh legal practitioner kaya marum su sarugyaki mayamna pinarakpa feedback sing adu BL Santos na no tawsinki thajaba yaba mafamdagi phangba pauna hai BJP gi MLA singa ngarang national leader singa unabada Manipur da sungsoi thoidana miyangi lengak amal leihangani haina thajaba piki ngarang su Delhi da Manipur da lengak lingbagi matangda wari sanaba hokre adumakpu MLA kharana Bihar ga Manipur ga nongmata da wasak lawminaba taksilakpada adumakti makhoina yaningbagi ingit pirakhide hairi loinana madugi mahuta mapukning langduna leiriba MLA Singh ingthana leinaba yamna kana themki BJP haiba party asi mapangal yamna kanba party ni party asida mirep oiraga Manipur da nakhoi vote kararoi haibagi nungnangba karisu leiganu haujik leiriba MLA 38 asigi mathakta nimpu hena kagani haiba phongdoklamki hairi
masak maming takthokningdaba MLA amana pause sidhai maitai naga amasung kuki gi MLA sing punna Delhi da yamna thuna kaurakani punna unaraba tungda aikhoina Manipur da lengak ama lingnadaba thaurang pumnamak yatkani thaurang asi handak ki president rule gi matam haibadi February 16 gi mamangda loisinbaga loinana popular government ama lingani hairi Kariguma Pibam Amatada UT natraga separate administration piroi haiba MIC gi wafam taramna oi haina arambai tengol na phongdokkhre Ministry of Home Affairs ki maike digi Manipur gi territorial integrity bu safeguard tawriba Manipur Historical Foundation bu mayek seina khangbiduna kariguma Pibam Amatada nauna Union Territory UT natraga separate administration semloi haibagi chap chaba phirep thamkiba adugi damakta arambai tengol gi maiki digi taramna oi amasung thagatpa phongdoi haina lobasigi PRO Robin Mangang khwairakomna thadorpa serol amana hairi serol asina makhada na hairibana Ministry of Home Affairs na issue tawrakiba clarification amagi matungina Manipur bu masetana thugaiduna separate administration sema natraga Union Territory semagi wakalona si sawati haina Kuki Zo group singda chapchana khanganbaga loinana Ministry asigi maiki degi hojik lairiba government asigi matamda aduguma makhalgi plan amata leite loinana Manipur gi territorial natraga administrative framework nauna semdok sadobagi wafam amata leite haina mayek sengna thamkiba du Manipur gi history socio cultural fabric amasong Manipur thugainaba honabada leigadaba legal compatibility sing adu mayek sengna khangbani haina lawi haina phongdoki masigi sumatakta landamasida makalamatagi sek amata tawdana sangsilakpadagi demographic imbalance amasong samaj ki oina tangdu leita da bathokaliba refugee amasong illegal immigrants sing asti masak khangdongnabagi damakta NRC chana hanba arambai tengol gi maike digi matam pumnamakta taksilagli hairiba maroiba isu singa si thabak oina pangthoklaba khakta da lamdama sida laimina riba indigenous communities singi marakta hanagumna nungsisana masin mana oina amasung punna laimina ba oithokani arambai tengol gi maike digi lamdam segi unity amasung Manipur gi integrity gi damak chap chaba phirep lepli hairi junta lanmina wetland township ta leiba khungang taren mai thadokkhre Myanmar gi Sangai region gi wetland township ki manungda leiba mi taba khungang tareta junta lanmi singna mai thadoktuna tangoi olhankhre hairi pawsigi matung ina junta lanmi na makhoi gi mayokta leibal lal hauri ba ethnic rebel singbu takthokpagi thaurangi makhada paksana landa chathaduna rebel singna lotuna leiba khungang taret adu maina tumna thadokhibani hairi Wetland Township ki Nongsup thangba saru singda Myanmar junta lanmi na jahi amaro military operation chathaba lep luraba matungda Township aduda leiriba mafam sing ethnic group singna khudum chankibani Wetland Information Network na handak Myanmar junta lanmi na makhogi military operation sing chathaba haurakibagi Township aduda leiba khungang sing aki tujungbaga loinana mafam adu thadoktuna chena khre hairi Litanda Kuki singna purakbada bike thoba miyu ani saru sayang tek tuna laikana khre Ukhrul district ki Litan manakta ngarang numidang wairam pung 6:30 rom tabada bike thoduna lakpa mitai pangal singi team amada Kuki singna purakpada miyoy ani saru sayang tekpa makhai sokpadagi laikana khre report amagi matung ina miyoy kuntrani thoina bike tara tarukta Ukhrul gi moba cap satluraga halakpagi lambida thodok asi thokkibani miyoy singa duna muslim gi oiba Rider Club ama linkhatnabagi pandamda Ukhrul gi moba cap yawna bike thoduna chatkibani inkhalakliba naharol chingbu mayai ka bachinjak amadi drug tagi lapthoknaba leihanabagi pandamda Muslim Rider Club ama linkhatnabagi thaurang laukhalakpani hairi Muslim ching aduna Ukhrul gi moba cap yawruraga halakpada mamchilakpadagi Litan manakta leiba dukan amagi manakta ngaihak khamlaba tungda lakpa miyoi singai ki Matang aduda khungi ahal khara thoraklaga kari marangi mafam asida laklibano amasung kadaidagi lakpano haibana chingba wahang kaya hangbaga loinana saktakte puthoknaba khanganki Ukhrulagi halakliba miyoi sing aduna masa masagi saktakse utpaga loinana makhoi loinamak Imphaldagi mitai pangal ngaktan amasung Ukhrulda bike rally ama chaluraga halakpani haina pakumpiki mikup kharagi matungda khungang adugi loudspeaker Kuki marolda kariguma wafam khara lauthorakpak taki ikan kanadana masing yamlaba miyoi kaya nung amadi China singba paiduna thoraki Kuki khunja singda nung amadi sei paiduna thorakpa ubadagi miyoi kharadi bike thoduna mafam adudagi nanthoraki adubu khunja singna miyoi mapan phauki Farba miyoi sing adu Kuki sing aduna Litan police station ki personnel sing kauraga sinaraki khul aduna thadoraki serol amagi matung ina ngarangi thodok adu communal gi oiba wakhalon amata yaude angang sing aduna langba nilkhongba
तौदनबा हाइबदा ताकिदे मदुगी महुत्ता मखोइना खुंजासिंगदा ओनसिलगा खनबा होरकी मदुदा मखोइबु मियांगी मोब अमना फारगा फुस चैखिबगी थौदोक अदु थोखिबनी हाइरि अकुपा पाउ ngainari Jiribam lomdagi Imphal tamna lakpa pot puba truck sing thugairemle lut tawkhre Jiribam phauduna National Highway 37 da pot puraga lakpa truck sing None police station mayada sakhangdaba naha kayamarum thoraglaga truck singi with seat thugairambada natana driver sing dagi selmun bikre social media platform sing da driver kharana thadurakpa video footage sing hai Jiribam lomdagi Imphal tamna changlakpa truck khudingmak None da ahinglei masigi maramna Scotland fauduna numidang chatpada khudongthiba kayamarum thokpa yai haina police na None da truck sting khamhanki mahausagumna ngarang ahing khamlingaida naha khara mafam aduwaida laki aduga gari driver sing kauthoraki gari da nungna thajinbada natana driver sing adudagi lupa listing amagi sangda khomlaga puki masing yamlaba truck sing mafam aduda numit khudingi khambasti haujikti khudong thiningai oire Itatana asikuma thaudok asi thoklagani haibagi thajaba leire police na summa khoibu ningthina nga senbidre maramaduna mafam aduda gari khamduna leiragum si haina phongdoki Delhi gi car bomb Dr. Umar na thauraga pok haiduna si khibani haiba khangle Delhi gi Red Fort ta bombokai hankhibada sijinaba car adu Dr. Umar una nabina thaurakpani haiba forensic ja NA test report gi khangba ngamle Senior police official tingna phongdorakibagi matung ina thawai yaudraba Umargi makhonggi saruk adu kargi steering wheels amadi accelerator gi marakta lairamba thenaki laikhidraba Dr. Umar Unnabigi sample lauraga mahaki apokpigi DNA ga sangdamnaduna yengbada wafam asi khangba ngamlakkibani All India Institute of Medical Sciences Delhi gi Forensic Medical Department ki head doctor Sudhir Gupta na phongdokkibagi matung ina bombokai hanbada sijinakiba car adu Dr. Umar na thaurakpani haiba mayek sengna khangle case asiga mari lainana biological samples kunmathoi pikhalaga forensic science laboratory da sangeng tawduna yenki bompokai hanbada sijinakiba car adu Dr. Umar na thaurakpani haiba mayek sengna khanglabanina case asigi langlaladin puthokpa ngamlagani haina senior police official amana phongdokki haudi investigation singna bompokai hanbada sijinakiba masak mathumsing adu kadaidagi kanana purakhibage amasung etek asigi matangda lautunabada kana yaubagi haiba chapchana khangdoknaba honari Union Minister MOS Road Transport and Highways na Kangpokpi District ta paikhaliba scheme sing review tawkhre Bharat Sarkar gi Union Minister of State for Road Transport and Highways Ajay Tamchanana NHIDCL gi Executive Director Manmohan Nikhil Sarawatka loinana Kangpokpida ngarang khongchat pangthoktuna district aduda central government ki makhada paikhaliba tongan ba scheme singi thabak tawram sing review tawkhre Union Minister sinna modbungda leiba Presidency College ta khongchat pangthokiba aduda Kangpokpi DC Mahesh Chaudhary na Taramna Okhre tharam aduda SDO district level officer sing principal Oda Singh Mahiri Singh amadi tongan ba government scheme singi beneficiary kaya susarugya ki loinana thadau guki amasung Nepali group singna traditional dance culture kaya utki social media da thagalakpa pau amasung print media da phongba pau gi khenaba khanganba mathau tai social media da thagalakpa pau amasung print amasung electronic media da phongliba pau ani gi khenaba ste miyam da mamutana khanganaba emjo amasung editor guilds Manipur na awareness program pangthokpagi mathau tai haina PIB regional office na sinduna ngarang Imphal hotel da pangthukiba media workshop amada DIPR gi director ngangom utamna phongdokre London Sigi Art and Culture Youth Affairs and Sport Cyber Security Awareness da yumpham oiraga pangthokiba media workshop aduda director NG utamna makhatana haikibada social media da khudaki oiba paw kaya thagalaglabaso hairiba paw adu marik chumdaba amasung maduna maram oiraga pamdaba thodok kaya thokanabagi masa kaya yauri maram aduna ningthina register tawduna phongliba print amasung media firm singna puthokliba pausing asida miyamna hena thajaba thambagi tangai fadaba lei makoina phongliba pausing adu karigumba aranba yaurakpa matamda jail da pawba sangba yabagi phibam leiribani maramaduna print amasung electronic media singi oinadi masigi level of transparency amasung accountability ningthina leirabaso social media singi oinadi leite
maduna makoida earning khara leirambadi yai malengi mafam kayada thokliba cyber crime gi thakdok kaya si lamdam asida chu yausilagle maramaduna miyamna masidagi lapthoknaba mikumna humsingna leiba changi haina phongdoki Manipur gi mafam kayada African swine fever gi laicha sanduragle Manipur gi mafam ayambada yumda yoknariba ok pak sanna sirakpagi maram hojikti khangba ngamlagle Veterinary and Animal Husbandry Services na test taunaba thakiba sample ahum African swine fever positive oire haina report tharakre Veterinary and Animal Husbandry Services gi director RK Khogendrajit na thadurakiba serol amagi matung ina African swine fever positive oiriba sample ahum adu Kaching district ki Moirangthem Laikai Khamlangba parengda leiba M. Barun Kumar, Kaching Turel Wangmada, Ward number 5 dagi M. Ramananda amasung Churachandpur district ki Kangbay village dagi Khaimom gidagi phangkiba asiba oksingni hairiba laichat asti okta yamna sathiba laichatni nakragadi sibagi sang yamna wangi adumoina maglaina asi miyoibadadi launaba ngamde laichat asi laksinaba thabak lokhatpa haure hairi High Court order matung ina ZEO ani athubada thabakta hangat hanaba KSO na appeal tawkhre Manipur Sarkar gi knowledge amata yaudaba sasinaba chesang sidinaduna Churachandpur amasung Kangpokpida leiba Sarkar gi mahailoisang ani CBSE da affiliate taunaba honarmagidamak thabaktagi suspend tawkraba Churachandpur gi ZEO in charge Jangkho Haukip amasung ZEO Kangpokpi gi in charge Lingtine Singsit anibu High Court of Manipur na revoke taunaba thakiba order adugi matung ina athubada makoibu thabakta hanjin hanbiyo haina KSO General Headquarter na Manipur Government Swkhreat Shell gi demand handokpiyo haina van driver singna wakat mifam chatakre Khulai paiba singna All Manipur School Student Transporter Association da Shell gi demand kaya tawribasti handokpiyo haina ngarang transport driver singna tongan mamafam kaya da wakat mifam chatakre Imphal East ki waina Khurai TV Tower mayagi lampak da chataki Imphal West ki waina Sagolban amasung Uripo ki School Taramna Okhre van driver singna Lamboi Khonang Khongda Tedim Lambi gi Changangai Community Hall amasung Kanchipur gi Standard Robert Higher Secondary School gi mafam singda wakat mifam chathaduna Shell gi demand tawbabu yaningdaba phongdoki wakat mifam asida sarugya kiba St. Joseph Higher Secondary School gi van driver Sorokhaibam Naplina phongdokibada lup kharana Shell khara gi demand tawduna awaba piribasi tawbiganu Van service tawriba sti lengang na sugari amada mahiroi tara manga dagi henba yaroi haina thingba leiribani mahiroi singna thagi pirapa senfam na imung manung puribani makoi gi awaba si yengbituna Shell gi demand si handokpiyo hairi Mizoram da gastroenteritis sandorakpadagi miyoi taruk sire kha thangba Mizoram da gastroenteritis oiramba yai singnaba laichet ama sandorakpadagi miyoi taruk sire Langtalai district ki Kakiswa village da miyoi manga amasung Lungdar district dagi miyoi ama sikhibani haina official singna phongdoki laikhiraba miyoi singa du khong hamthaba oba puknaba amasung laihau haubana singba layong sing uthorakpa thenaki laichet achi sandoragliba mafam singda doctor singi team ama chatuna yengsinkibaga loinana anaba miyoi singdagi sample lawduna chapchaba laina khangdongnaba thorang lokhatpa haure Longtalai district ki chief medical officer Dr. Lalmonomo Jonglena phongdokkibagi matung ina sample ching adu aizol da thaduna laboratory da changyeng tawhallaba matungda karamba laichatno haiba chapchaba khangba ngamlagane haujik phawagi oina anaba sing thoragliba laichat sing adugi matung inadi gastroenteritis oiramba yai haina thajanari laichat asi sandorakpadagi Young Lai Association na khungang aduda atopa mi changba thengkhre hairi